Praise the Lord. ꯑꯍꯥꯟꯕꯃꯛꯇꯗ ꯌꯦꯡꯕꯤꯔꯤꯕ ꯑꯃꯁꯨꯡ ꯇꯥꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯄꯨꯝꯅꯃꯛꯄꯨ ꯗꯌꯥꯅꯟꯗ ꯂꯥꯏꯁ꯭ꯔꯝꯅ ꯀꯟꯕꯤꯕ ꯃꯄꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯁꯦꯡꯊꯣꯏꯔꯕ ꯃꯤꯡꯂꯦꯟꯗ ꯌꯥꯏꯐ-ꯃꯪꯒꯣꯜ ꯄꯤꯖꯕꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ. ꯉꯁꯤ ꯑꯩ ꯃꯌꯥꯝꯗ ꯇꯦꯁꯇꯤꯃꯣꯅꯤ ꯑꯃꯈꯛ ꯑꯩ ꯇꯥꯍꯟꯖꯔꯛꯀꯦ. ꯃꯅꯤꯄꯨꯔꯗꯒꯤ ꯃꯣꯏꯔꯥꯡꯗꯒꯤ ꯏꯆꯜ ꯑꯃꯅ ꯑꯩꯒꯤ ꯅꯝꯕꯔꯁꯦ ꯃꯍꯥꯛꯅ ꯂꯧꯕꯤꯔꯒ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯕꯤꯔꯛꯈꯤꯕꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯇꯦꯁꯇꯤꯃꯣꯅꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯕꯤꯔꯛꯏ ꯑꯃꯁꯨꯡ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯖꯔꯦ ꯑꯃꯁꯨꯡ ꯔꯦꯀꯣꯔꯗꯤꯡ ꯑꯗꯨ ꯑꯩꯅ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯛꯀꯦ. ꯏꯆꯜꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯑꯗꯨ ꯈꯔ ꯁꯥꯡꯕꯒꯤ ꯃꯔꯝꯅ ꯑꯃꯨꯛꯇꯗ ꯑꯞꯂꯣꯗ ꯇꯧꯕ ꯌꯥꯗꯕꯒꯤ ꯃꯔꯝꯅ ꯑꯩ ꯇꯦꯁꯇꯤꯃꯣꯅꯤ ꯑꯁꯤ ꯄꯥꯔꯠ 1 ꯑꯃꯁꯨꯡ 2 ꯑꯣꯏꯅ ꯄꯥꯔꯠ 2 ꯈꯥꯏꯔꯒ ꯑꯩ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯦ. ꯉꯁꯤ ꯑꯗꯣꯝꯅ ꯌꯦꯡꯕꯤꯔꯤꯕꯁꯤ ꯄꯥꯔꯠ 1ꯅꯤ. ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯥꯔꯠ 2 ꯍꯥꯏꯗꯨꯅ ꯑꯃꯁꯨ ꯑꯩ ꯊꯥꯒꯠꯆꯔꯛꯀꯦ. ꯑꯗꯨꯕꯨꯁꯨ ꯌꯦꯡꯕꯤꯌꯨ. ꯏꯆꯟꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯑꯁꯤ ꯑꯉꯛꯄ ꯇꯦꯁꯇꯤꯃꯣꯅꯤꯅꯤ. ꯃꯁꯤꯗ ꯏꯁꯣꯔꯅ ꯏꯆꯜꯗ ꯎꯠꯄꯤꯈꯤꯕ ꯊꯧꯖꯥꯜ, ꯀꯟꯕꯤꯔꯛꯄ, ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯏꯆꯜꯗ ꯈꯪꯍꯟꯕꯤꯕ, ꯂꯣꯏꯅꯅ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯉꯁꯤ ꯑꯔꯣꯏꯕ ꯃꯇꯝ ꯅꯛꯁꯤꯜꯂꯛꯄ ꯃꯇꯝꯁꯤꯗ ꯍꯣꯂꯤ ꯕꯥꯏꯕꯜꯅ ꯇꯥꯛꯄꯤꯕꯒꯨꯝꯅ ꯂꯥꯟꯅ ꯇꯥꯛꯄꯤꯕ ꯑꯔꯥꯟꯕ ꯑꯣꯖꯥꯁꯤꯡ ꯀꯌꯥ ꯑꯗꯨꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯕꯒꯨꯝꯕ, ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯥꯛꯈ꯭ꯔꯦꯅꯆꯤꯡꯕ ꯇꯣꯉꯥꯟꯕ ꯑꯔꯥꯟꯕ ꯐꯣꯜꯁ ꯇꯤꯆꯔ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤ. ꯃꯁꯤꯁꯨ ꯏꯆꯜꯒꯤ ꯄꯨꯟꯁꯤꯗ ꯑꯁꯤꯅꯁꯨ ꯊꯦꯡꯅꯕꯗꯒꯤ ꯏꯆꯜꯗ ꯋꯥꯈꯜ ꯍꯟꯊꯔꯛꯄ, ꯊꯃꯣꯏ ꯍꯟꯊꯔꯛꯄ ꯀꯌꯥ ꯊꯣꯛꯈꯤ. ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯐꯥꯏꯅꯦꯜꯂꯤ ꯃꯗꯨꯗꯒꯤ ꯏꯆꯜꯕꯨ ꯄꯨꯊꯣꯛꯄꯤꯔꯛꯈꯤꯕꯒꯤ ꯌꯥꯝꯅ ꯑꯊꯣꯏꯕ ꯇꯦꯁꯇꯤꯃꯣꯅꯤꯅꯤ. ꯇꯦꯁꯇꯤꯃꯣꯅꯤ ꯑꯁꯤ ꯑꯗꯨꯝ ꯇꯥꯕꯤꯌꯨ. ꯃꯁꯤꯒꯤ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯁꯦꯀꯦꯟ ꯄꯥꯔꯠ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯃꯣꯏꯔꯥꯡ ꯏꯆꯟ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ. ꯃꯅꯤꯄꯨꯔ ꯃꯣꯏꯔꯥꯡ ꯏꯆꯟ ꯄꯥꯔꯠ 1 ꯑꯗꯣꯝꯅ ꯍꯧꯖꯤꯛ ꯌꯦꯡꯕꯤꯔꯤꯕꯁꯤ, ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯃꯣꯏꯔꯥꯡ ꯏꯆꯟ ꯄꯥꯔꯠ 2 ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ. ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯣꯝꯅ ꯌꯨꯇ꯭ꯌꯨꯕꯇ ꯆꯪꯕꯤꯔꯒ ꯃꯅꯤꯄꯨꯔ ꯃꯣꯏꯔꯥꯡ ꯏꯆꯟ ꯄꯥꯔꯠ 2 ꯍꯥꯏꯅ ꯑꯗꯣꯝꯅ ꯇꯥꯏꯞ ꯇꯧꯕꯤꯔꯒꯁꯨ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯤ. ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ. ꯑꯍꯥꯟꯕꯗ ꯃꯇꯤꯛ ꯃꯉꯥꯜꯅ ꯊꯜꯂꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯑꯗꯨꯝ ꯇꯥꯕꯤꯌꯨ. ꯑꯥꯃꯦꯟ. ꯑꯩꯗꯣ ꯀꯩꯅꯣꯅꯦ, ꯑꯩ ꯃꯣꯏꯔꯥꯡꯗꯒꯤꯅꯦ, ꯎꯝ. ꯖꯤꯃꯤ ꯀꯧꯋꯦ ꯑꯩꯁꯦ. ꯑꯥ. ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡ ꯃꯅꯥꯛꯇꯒꯤꯅꯦ ꯑꯩꯁꯦ. ꯑꯣ. ꯑꯩꯅ ꯏꯁꯣꯔ ꯈꯪꯗ꯭ꯔꯤꯉꯩꯗ ꯇꯧꯔꯝꯕꯗꯨꯒ ꯍꯧꯖꯤꯛ ꯏꯁꯣꯔ ꯈꯪꯉꯛꯑꯒ ꯇꯧꯔꯛꯄꯗꯨꯒ ꯑꯩ ꯂꯣꯏꯅ ꯍꯥꯏꯗꯣꯛꯆꯒꯦ ꯑꯣꯖꯥ. ꯍꯣꯏ ꯍꯥꯏꯕꯤꯌꯨ. ꯑꯩꯁꯦ ꯍꯥꯟꯅ ꯏꯁꯣꯔ ꯈꯪꯉꯝꯗꯦ. ꯑꯩ ꯄꯣꯛꯄꯗꯒꯤ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯔꯛꯇꯦ. ꯎꯝ. ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯀꯔꯤ ꯍꯥꯏꯅꯤ, ꯑꯩ ꯄꯣꯛꯄꯗꯒꯤꯁꯨ ꯑꯩꯒꯤ ꯏꯃꯥ ꯂꯩꯈꯤꯗ꯭ꯔꯦ. ꯑꯗꯨꯒ ꯏꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯅ ꯑꯩꯁꯦ ꯌꯣꯛꯄꯅꯦꯕ. ꯎꯝ. ꯏꯃꯥꯗꯨꯒꯤ ꯃꯅꯥꯎꯅꯨꯄꯤꯗꯨꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥ ꯃꯌꯨꯝ ꯄꯥꯟꯗꯅ ꯂꯩꯔꯤ, ꯑꯩꯒꯤꯗꯃꯛ ꯈꯜꯂꯒ. ꯎꯝ. ꯑꯗꯒꯤ ꯑꯩ ꯀꯩꯅꯣ ꯇꯧꯗꯅ ꯑꯩ ꯂꯨꯍꯣꯡꯉꯦ. ꯄꯥꯁꯣꯏ ꯄꯥꯔꯠ 2ꯗ ꯑꯩ ꯂꯨꯍꯣꯡꯉꯀꯥꯟꯗ ꯎꯝ. ꯑꯉꯥꯡ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯥꯒ ꯑꯩꯒ ꯀꯥꯏꯅꯔꯦ. ꯀꯥꯏꯅꯔꯕ ꯃꯇꯨꯡ ꯑꯩꯁꯦ ꯃꯥꯒ ꯑꯃꯨꯛ ꯏꯗꯣꯝꯆꯥꯒꯁꯤꯒ ꯂꯩꯃꯤꯟꯅꯔꯦ. ꯎꯝ. ꯑꯗꯨꯒ ꯑꯩꯁꯦ ꯑꯗꯨꯋꯥꯏ ꯃꯇꯝꯗ ꯏꯗꯣꯝꯆꯥꯒ ꯑꯩꯒꯁꯨ ꯌꯥꯝꯅ ꯍꯥꯏꯗꯤ ꯅꯨꯡꯁꯤꯅꯕꯒꯤ ꯆꯥꯡꯁꯦ ꯌꯥꯝꯅ ꯋꯥꯠꯄ ꯍꯥꯏꯇꯥꯔꯦ. ꯎꯝ. ꯏꯗꯣꯝꯆꯥ ꯎꯕꯗ ꯑꯩꯅꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ. ꯑꯣ. ꯏꯗꯣꯝꯆꯥꯅ ꯑꯐꯕ ꯋꯥꯍꯩ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯐꯠꯇꯅ ꯑꯣꯏꯅ ꯈꯟꯕ. ꯄꯨꯛꯅꯤꯡꯗ ꯀꯔꯤ ꯈꯟꯈꯤ, ꯑꯩꯒꯤ ꯏꯃꯥ ꯑꯄꯣꯛꯄꯗꯣ ꯅꯠꯇꯕꯅꯤꯅ ꯃꯥꯅ ꯍꯥꯏꯔꯛꯄꯁꯦ ꯑꯩꯉꯣꯟꯗ ꯐꯠꯇꯅ ꯂꯣꯏꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯒꯤ ꯃꯥꯒ ꯑꯩꯒꯁꯦ ꯁꯥꯎꯅꯗꯅ ꯃꯇꯝ ꯈꯔ ꯑꯩꯈꯣꯏꯒꯤ ꯑꯩ ꯄꯣꯛꯄ ꯏꯄꯥꯒꯤ ꯃꯌꯨꯝꯗ ꯃꯇꯝ khara ꯂꯩꯔꯨꯏꯌꯦ. ꯂꯩꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯅꯝꯃꯁꯤꯒꯤ ꯃꯆꯦ ꯑꯃ ꯏꯝꯐꯥꯜꯗ ꯂꯩꯌꯦ. ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯏꯅꯝꯕꯦꯝꯁꯤꯅ ꯃꯥ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯕ ꯏꯅꯝꯃꯁꯤꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯇꯝ khara ꯂꯩꯔꯨꯁꯤꯅ ꯑꯩꯁꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯌꯦ. ꯑꯗꯨꯒ ꯑꯩꯅ ꯃꯇꯝꯗꯨꯗ ꯈꯟꯕ ꯋꯥꯈꯜ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯃꯥꯕꯨꯁꯨ ꯌꯥꯝꯅ ꯋꯥꯔꯧꯏ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯨ ꯌꯥꯝꯅ ꯋꯥꯔꯧꯈꯤ ꯃꯇꯝꯗꯨꯗ. ꯑꯗꯨꯒ ꯑꯩꯕꯨ ꯍꯟꯈꯤꯕ ꯏꯃꯨꯡꯗꯨꯁꯨ ꯑꯩꯅ ꯃꯥꯏꯕꯤ ꯑꯃ ꯇꯥꯟꯅꯔꯒ ꯇꯨꯝꯅ ꯃꯣꯏ ꯏꯃꯨꯡꯁꯦ ꯃꯥꯡꯍꯟꯕ. ꯑꯩꯅ ꯉꯁꯤ ꯏꯆꯥ ꯀꯥꯏꯅꯕ ꯁꯨꯃꯥꯏꯅ ꯃꯥꯁꯨ ꯃꯆꯥ ꯃꯁꯨ ꯀꯥꯏꯅꯕ ꯑꯣꯏꯅꯅꯕ ꯑꯩ ꯃꯥꯏꯕꯤ ꯑꯃ ꯇꯥꯟꯅꯒꯦ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯜ ꯑꯃ ꯑꯩꯉꯣꯟꯗ ꯋꯥꯁꯛꯅꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯋꯥꯁꯛ ꯑꯃ ꯑꯣꯏꯈꯤ ꯃꯇꯝꯗꯨꯗ. ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯅ ꯑꯩ ꯌꯣꯛꯄ ꯏꯃꯥꯁꯤꯅ ꯃꯥꯁꯦ ꯃꯄꯨꯡ ꯐꯥꯅ ꯁꯦꯝꯖꯔꯁꯅꯨ ꯍꯥꯏꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯌꯦ. ꯑꯗꯨꯒ ꯃꯣꯏꯒꯤ ꯏꯃꯨꯡꯗꯣ ꯄꯨꯔꯥ ꯋꯥꯍꯜꯂꯕ ꯃꯇꯨꯡꯗ ꯑꯩ ꯁꯤꯔꯒꯦ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯑꯩꯉꯣꯟꯗ ꯂꯩꯈꯤꯌꯦ. ꯑꯗꯨꯒ ꯑꯩꯅ ꯏꯅꯝꯕꯦꯝ ꯍꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯃꯇꯝꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯣꯡꯃ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦ, ꯖꯤꯃꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯋꯥꯈꯜꯗꯣ ꯐꯠꯇꯅ ꯈꯟꯕ ꯂꯩꯔꯗꯤ ꯅꯪ ꯄꯨꯟꯁꯤ ꯇꯦꯟꯕꯁꯨ ꯑꯣꯏꯒꯅꯤ. ꯑꯗꯨꯒ ꯅꯪꯅ ꯍꯌꯦꯡ
ꯁꯤꯕ ꯃꯇꯝꯁꯤꯗ ꯊꯋꯥꯏꯗꯨꯅ ꯍꯌꯦꯡ ꯅꯣꯂꯣꯛꯇ ꯁꯣꯏꯗꯅ ꯂꯩꯕ ꯇꯥꯔꯦ ꯅꯪ ꯑꯗꯨꯅ ꯑꯩ ꯄꯥꯁꯇꯔ ꯑꯃ ꯀꯧꯒꯦ ꯑꯗꯨꯒ ꯅꯪꯒ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯧꯅ ꯍꯥꯏꯕꯁꯤꯗ ꯑꯩꯁꯦ ꯑꯗꯨꯋꯥꯏꯗ ꯃꯥꯅ ꯍꯥꯏꯕꯗꯣ ꯑꯩ ꯇꯥꯗꯦ ꯑꯩꯅ ꯍꯥꯏꯌꯦ ꯅꯣꯏꯒꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯨꯅꯕꯨ ꯕꯨ ꯀꯟꯕ ꯉꯝꯒꯗ꯭ꯔꯅ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯣ ꯃꯇꯝꯗꯨꯗ ꯑꯩ ꯍꯧꯖꯤꯛꯇ ꯌꯥꯝ ꯅꯤꯡꯉꯝꯃꯛꯇꯔꯦ ꯏꯁꯣꯔꯗꯣ ꯑꯗꯨꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦ ꯑꯗꯨ ꯀꯟꯕꯁꯨ ꯉꯝꯃꯣꯏꯗꯕꯗꯨꯗ ꯑꯩꯅ ꯁꯤ ꯌꯧꯅ ꯋꯥꯔ ꯐꯥꯎꯇ ꯏꯁꯣꯔ ꯃꯥꯅ ꯌꯦꯡꯗꯅ ꯂꯩꯔꯕꯁꯤꯗ ꯀꯔꯝꯕ ꯏꯁꯣꯔꯅꯣ ꯅꯣꯏꯒꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯍꯥꯏꯕꯗꯨꯅ ꯏꯁꯣꯔ ꯀꯔꯝꯕ ꯑꯣꯏꯖꯥꯠꯅꯣ ꯑꯩꯕꯨ ꯀꯟꯕ ꯉꯝꯒꯗ꯭ꯔꯅꯦꯅ ꯑꯩꯅ ꯍꯥꯏꯈꯤꯌꯦ ꯃꯇꯝꯗꯨꯗ ꯑꯗꯨꯗ ꯑꯣꯖꯥ ꯃꯥꯅ ꯄꯥꯁꯇꯔꯗꯨ ꯇꯧꯔꯀꯥꯟꯗ ꯃꯥꯅ ꯋꯥꯔꯤ ꯁꯥꯟꯅꯍꯜꯂꯦ ꯑꯗꯨꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯕꯥꯏꯕꯜ ꯚꯔꯁ ꯑꯃꯒ ꯑꯩꯉꯣꯟꯗ ꯄꯤꯌꯦ ꯃꯥꯅ ꯄꯥꯁꯇꯔꯗꯨꯅ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤꯅꯦ ꯑꯗꯨꯒꯤ ꯏꯆꯟ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯒꯦꯀꯣ ꯏꯆꯟ ꯍꯥꯏꯅ ꯀꯧꯒꯦ ꯍꯧꯖꯤꯛꯀꯤ ꯄꯥꯁꯇꯔꯗꯨꯅ ꯏꯆꯟꯗ ꯄꯤꯈꯤꯕ ꯕꯥꯏꯕꯜꯒꯤ ꯚꯔꯁꯇꯣ ꯑꯗꯨ ꯌꯥꯔꯒꯗꯤ ꯑꯝꯇꯪ ꯄꯥꯊꯣꯛꯄꯤꯔꯣ ꯃꯌꯥꯝꯅꯁꯨ ꯇꯥꯕ ꯌꯥꯅꯕꯀꯣ ꯄꯥꯊꯣꯛꯆꯒꯦ ꯑꯩ ꯑꯣꯖꯥ ꯉꯥꯛꯇꯪ ꯉꯥꯏꯕꯤꯌꯨꯀꯣ ꯂꯩ ꯑꯩꯁꯨ ꯌꯥꯝ ꯄꯥꯅꯤꯡꯉꯦ ꯑꯗꯨꯗꯣ ꯌꯦꯛꯅꯕꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯕꯒꯤ ꯃꯤꯊ꯭ꯌꯨꯒꯤ 5ꯀꯤꯅꯦ 94ꯒ 94 95 ꯅꯪꯒꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏꯕꯨ ꯅꯨꯡꯁꯤꯌꯨ ꯑꯃꯁꯨꯡ ꯅꯪꯒꯤ ꯌꯦꯛꯅꯕꯁꯤꯡꯕꯨ ꯇꯨꯀꯠꯆꯧ ꯍꯥꯏꯈꯤꯕ ꯑꯁꯤ ꯅꯈꯣꯏꯅ ꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤ ꯅꯈꯣꯏꯒꯤ ꯌꯦꯛꯅꯕꯁꯤꯡꯕꯨ ꯅꯨꯡꯁꯤꯌꯨ ꯑꯃꯁꯨꯡ ꯅꯈꯣꯏꯕꯨ ꯑꯣꯠ ꯅꯩꯕꯁꯤꯡꯒꯤ ꯃꯊꯛꯇ ꯍꯥꯏꯖꯕꯤꯌꯨ ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯅꯈꯣꯏꯅ ꯁꯔꯒꯗ ꯂꯩꯕ ꯅꯈꯣꯏꯒꯤ ꯅꯄꯥ ꯏꯁꯣꯔꯒꯤ ꯃꯆꯥꯁꯤꯡ ꯑꯣꯏꯔꯛꯄ ꯌꯥꯒꯅꯤ ꯃꯔꯝꯗꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯐꯠꯇꯕ ꯑꯃꯁꯨꯡ ꯑꯐꯕꯁꯤꯡꯒꯤ ꯃꯊꯛꯇ ꯅꯨꯃꯤꯠ ꯊꯣꯛꯍꯜꯂꯤ ꯑꯗꯨꯒ ꯙꯔꯃ ꯆꯦꯟꯕ ꯑꯃꯁꯨꯡ ꯆꯦꯟꯗꯕꯁꯤꯡꯒꯤ ꯃꯊꯛꯇ ꯅꯣꯡ ꯆꯨꯍꯜꯂꯤ ꯑꯃꯦꯟ ꯁꯤꯒꯤ ꯋꯥꯍꯩꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯊꯧꯅꯥ ꯑꯃꯗꯤ ꯍꯥꯞꯈꯤꯕ ꯑꯩ ꯋꯥꯈꯜꯗ ꯈꯤꯇꯪꯗꯤ ꯍꯟꯊꯕ ꯑꯩꯗꯤ ꯑꯩꯉꯣꯟꯗ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯑꯩꯅ ꯈꯜꯂꯝꯕ ꯋꯥꯈꯜ ꯄꯨꯝꯅꯃꯛꯁꯦ ꯑꯔꯥꯟꯕꯅꯤꯀꯣ ꯑꯩꯗꯤ ꯏꯁꯣꯔꯅ ꯌꯥꯗꯕ ꯊꯕꯛ ꯉꯥꯛꯇꯅ ꯑꯩꯅ ꯇꯧꯔꯦ ꯊꯥꯡꯖꯤꯜꯂꯨꯕ ꯈꯣꯡꯊꯥꯡꯁꯤꯁꯨ ꯐꯠꯇꯕ ꯈꯣꯡꯊꯥꯡꯅꯤ ꯑꯗꯨꯒ ꯑꯩꯅ ꯐꯠꯇꯕ ꯇꯧꯔꯒ ꯏꯁꯣꯔꯗ ꯑꯩꯅ ꯆꯩꯈꯤꯕ ꯉꯥꯡꯈꯤꯕ ꯄꯨꯝꯅꯃꯛꯇꯣ ꯑꯩ ꯉꯁꯤꯗꯤ ꯏꯁꯣꯔꯗ ꯑꯩ ꯍꯥꯏꯖꯔꯒꯅꯤ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯐꯠꯇꯕ ꯊꯕꯛꯁꯨ ꯇꯧꯔꯔꯣꯏ ꯑꯗꯨꯒ ꯌꯦꯛꯅꯕ ꯃꯤꯁꯤꯡꯗ ꯑꯩꯅ ꯀꯩꯅꯣ ꯇꯧꯒꯦ ꯈꯜꯂꯝꯕ ꯐꯠꯇꯕ ꯄꯨꯝꯅꯃꯛꯁꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯒꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯌꯦꯛꯅꯕꯁꯤꯡꯒꯤ ꯃꯊꯛꯇ ꯇꯧꯔꯔꯣꯏ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯒꯤꯗꯃꯛꯇ ꯏꯁꯣꯔꯗ ꯍꯥꯏꯖꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯑꯩ ꯄꯥꯁꯇꯔꯗꯨꯗ ꯇꯧꯔꯀꯥꯟꯗ ꯑꯩ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯣ ꯑꯣꯖꯥ ꯑꯩꯒꯤꯗꯃꯛꯇ ꯑꯩꯅ ꯐꯠꯇꯕ ꯊꯕꯛ ꯑꯩꯅ ꯇꯧꯔꯨꯕ ꯄꯥꯞ ꯇꯧꯔꯨꯕ ꯄꯨꯝꯅꯃꯛꯇꯣ ꯉꯁꯤꯗꯒꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯣꯛꯄꯤꯅꯕ ꯑꯩꯒꯤꯗꯃꯛꯇ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯣ ꯍꯥꯏꯅ ꯍꯥꯏꯌꯦ ꯄꯥꯁꯇꯔꯒ ꯐꯩꯅ ꯑꯃꯒꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯁ ꯐꯔꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯔꯦꯅ ꯍꯥꯏꯕꯗꯣ ꯉꯁꯤ ꯆꯞ ꯆꯥꯅ ꯎꯠꯄꯤꯔꯦꯅ ꯍꯥꯏ ꯑꯩꯅ ꯀꯞꯄ ꯀꯥꯟꯗ ꯍꯥꯏꯖꯔꯦ ꯏꯄꯥ ꯏꯁꯣꯔ ꯑꯩ ꯅꯪꯉꯣꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯐꯠꯇꯕ ꯇꯧꯔꯔꯣꯏ ꯑꯗꯨꯒ ꯑꯩ ꯌꯦꯛꯅꯕꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯅ ꯑꯃꯨꯛ ꯐꯠꯇꯕ ꯍꯟꯒꯦ ꯍꯥꯏꯅꯁꯨ ꯑꯩ ꯈꯟꯈ꯭ꯔꯔꯣꯏ ꯑꯗꯨꯒ ꯏꯄꯥ ꯏꯁꯣꯔ ꯅꯪꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯗꯒꯤ ꯍꯧꯅ ꯌꯦꯛꯅꯕꯁꯤꯡꯒꯤꯗꯃꯛꯇ ꯏꯄꯥꯅ ꯍꯥꯞꯀꯤ ꯃꯐꯝꯗ ꯍꯥꯏꯖꯕ ꯉꯝꯕꯗꯣ ꯑꯣꯏꯖꯔꯒꯦ ꯍꯥꯏꯔꯗꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩ ꯄꯨꯛꯅꯤꯡ ꯍꯣꯡꯈꯤꯌꯦ ꯑꯗꯨꯒ ꯄꯨꯛꯅꯤꯡ ꯍꯣꯡꯉꯕ ꯃꯇꯨꯡꯗ ꯀꯔꯤ ꯑꯣꯏꯈꯤ ꯑꯩꯉꯣꯟꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯈꯤ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯑꯗꯨꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯂꯦ ꯑꯗꯨꯒ ꯑꯩꯁꯦ ꯊꯕꯛ ꯆꯠꯄ ꯂꯩꯁꯅꯥꯒꯤ ꯐꯦꯛꯇꯔꯤꯗ ꯌꯧꯔꯝꯃꯦ ꯃꯇꯝ ꯈꯔ ꯑꯗꯨꯒꯤ ꯆꯠꯄ ꯃꯇꯝꯗꯁꯨ ꯑꯩ ꯏꯁꯣꯔꯗ ꯌꯥꯝꯅ ꯍꯥꯏꯖꯩ ꯑꯩ ꯃꯐꯝꯁꯤꯗ ꯄꯣꯛꯄ ꯅꯠꯇꯦ ꯏꯄꯥ ꯏꯁꯣꯔ ꯅꯪꯅ ꯂꯣꯏꯅꯕꯤꯌꯨ ꯑꯩꯗꯤ ꯀꯩꯁꯨ ꯈꯪꯕ ꯅꯠꯇꯦ ꯏꯄꯥ ꯅꯪꯅ ꯂꯣꯏꯅꯕꯤꯌꯨ ꯑꯩꯒꯤ ꯃꯦꯆꯤꯟ ꯏꯁꯤꯡꯒꯤ ꯁꯨꯡꯐꯝ ꯃꯦꯆꯤꯟꯁꯨ ꯌꯥꯝ ꯆꯥꯎꯋꯦꯕ ꯑꯣꯖꯥ ꯃꯣꯏ ꯁꯣꯛꯄꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯃꯈꯨꯠ ꯁꯣꯛꯄ ꯃꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨꯒꯤ ꯆꯪꯉꯝꯗꯥꯏ ꯐꯥꯎꯇ ꯑꯩ ꯃꯦꯆꯤꯟꯁꯦ ꯄꯥꯏꯕ ꯃꯇꯝꯗ ꯏꯄꯥ ꯏꯁꯣꯔ ꯅꯪꯅ ꯂꯣꯏꯅꯕꯤꯌꯨ ꯑꯩꯗꯤ ꯀꯩꯁꯨ ꯈꯪꯕ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯊꯣꯛꯀꯗꯧꯕ ꯍꯥꯏꯗꯤ ꯐꯠꯇꯕ ꯀꯌꯥꯗꯣ ꯏꯄꯥꯅ ꯉꯥꯛꯊꯣꯛꯄꯤꯌꯣ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯛꯄꯁꯤꯗ ꯑꯩ ꯃꯐꯝꯗꯨꯗ ꯂꯩꯔꯛꯄꯗ ꯊꯕꯛ ꯁꯨꯕ ꯑꯩꯅ ꯆꯠꯄ ꯃꯇꯝꯗ ꯊꯦꯡꯅ ꯍꯜꯂꯛꯄ ꯌꯥꯎꯏ ꯃꯝꯅ ꯍꯜꯂꯛꯄ ꯌꯥꯎꯏ ꯑꯗꯨ ꯀꯔꯤꯝꯇ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯏꯇꯨ ꯅꯥꯝ ꯑꯝꯇ ꯁꯣꯛꯍꯟꯈꯤꯗꯦ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯏꯁꯣꯔ ꯌꯥꯝ ꯑꯗꯨꯒ ꯑꯩꯅ ꯐꯦꯛꯇꯔꯤꯗ ꯇꯧꯔꯤꯉꯩ ꯃꯇꯝꯗꯨꯗ ꯍꯥꯟꯅ ꯑꯩꯅ ꯏꯁꯣꯔ ꯈꯪꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯋꯥꯔꯧꯈꯤꯕ ꯏꯆꯥꯅꯨꯄꯤꯅ ꯋꯥꯔꯧꯈꯤꯕ ꯑꯗꯒꯤ ꯏꯅꯦꯁꯤꯡꯅ ꯋꯥꯔꯧꯈꯤꯕ ꯑꯩ ꯎꯕꯗ ꯇꯤꯟ ꯁꯤꯠꯄꯁꯨ ꯌꯥꯎꯔꯤꯕꯅꯦ ꯑꯗꯨꯕꯨ ꯃꯇꯝꯗꯨꯒꯤꯗ ꯇꯧꯈꯤꯕꯗꯨꯒ ꯑꯩꯅ ꯏꯁꯣꯔ ꯈꯪꯂꯕ ꯃꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯏ ꯅꯨꯃꯤꯠꯇꯨꯗ ꯑꯩ ꯀꯃꯥꯏꯅ ꯇꯧꯏꯒꯦ ꯏꯁꯣꯔꯕꯨ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯈꯤꯕ ꯍꯥꯏꯗꯣ
kamain tawge aina factory manung sida lai factory gi akhoi da lairingai matam akhoi na pothabe matam sida akhoi isi du su aiga kaunadri bani ko matam mama da ma ga su kaunadri bani adu isi do na ingonda mana kana de logono phone number no khangde ingonda phone tawri jimi nang smai tawgana noi ma hoi noi ini hoina nang sawa phare nang halo yum da nang wana nang ngai leire na hairi e ai da kok tagi na khongdon ba tu chungre de aina isor khangringai de imana ingona tawkiba mo ong ma taw ai bu lok yadra aina loksin bidar ma poksim ma loksin bidar oina khan kiba do isor khanga ba matung da isor da haijaba matam tabi na mana hairakpo do ai je yamne isor yamna thagat ki ai laitana thagat ki de aina matamduda yong aina isor asengma se khangpa matam isor ai ga wa khangbi aina isor khangringa saitan ningingai kana di saitana ingona tarimta ai awa ba da mana mateng pangni mane ai wa hange ba saitana mane akhoi isan gi wathalaga akhoi dane ashaw ba pirei ba ko shauna haliba aina mimi manghan ge kaina isan mamang da haibdo ai mai bim tanaraga manghan ge kaina khalin bado adugum laba mi bu manghan nabagi ba jodi shawhan nabagi punamakse fattaba mangondagi ngatani ba ko fattaba mangondagi ni aduga iselgi testimony si ama thoiba yam powerful ni sigi testimony sidagi khogi tabiri ba ichil naw ichil kayada ishona sokpi gani naw na maruina ishor khangdriba singda ko ngasai Matthew dagi ishorgi wahai iselna haidok pi khibado adugi ishorgi wahai se Holy Bible gi wahai se khogi maru ni ba ko maru se khogi iselda taba matamda iselna taba matamda hairiba maru dugogi pambi haurakpani amasung mahai yalakpani bako maramaduna ichelda ishorgi wahai duna ichelda kayami ama thabak suki yango sauramba pelaktaba mi hatok ningba manghan ningba punamak se loina mangkhraga natra ichelna lale aigi pap ko piyo ai bunung sibi ishorda hairakpado haiba ishorgi wahai se aina maroina haijaningi besdi Holy Bible da yawriba ishorgi wahai se athoiba ngaktani maramdi haibo Holy Bible se kanano Holy Bible gi wahai se kanano Jesus Christ ni bako wahai adu Jesus Christ ni masini Jesus Christ na thabak subiba ngami aduga tabiriba kaya dasu khoi chelgi testimony sidagi hena ibana loina biduna waraba langtaknaraba shauraga leiriba ishor leite hairaga leiriba ishor se phattabani ka haiduna leiriba ai sidadi kari oiduno khangdriba punamaktasu khangan bibo isano chelgi testimony sidagi hoi chal adugi makha tabiro jagi aisi laaba matung sida aise matamduda ai pastor gumba evangelist gumba akhang asing mase yamna wari sananinge aduba amatta aigi nakta laite aduga aigi nakta laiba haibu aigi ise chawba aigi inauni pa amadi lai masu ICI da masters karamme aduga aigi maga wari sanaga habego khansul laite aigi wakhanda aina het pa maibu evangelist gumba pastor gumba sigumba sine ayamna pamije aduga aise Bible di pa Bible gi nungse loksin bamje edi kang da bamsu he yorokpa ingonda adu aise kamain tawsige na haina khallingai matamda akogi iti chawba na masu yamna nongna loksin ba mi ne masu adu zamana no masu maina ingonda haye fellowship ama yawsi phone da jik yam kanna tawribani na haye ai man mangonda hay yam phaya dudi aisu isorge wahisi am taninge edi aibu kambirakpadi Prabhu Jisu Kristani mai wari da nei haju taning ba ikanagi su wari taning de na haibasita mangon haibadu da man hai adudi phare Almighty God kini na amakak tawi nang yawgadra na hai khangdabani na arambani haibadu khangdabani na aisu hoine yawge adudi yamna phaye na haye haibadu da yawba hauba matam sida adagi pastor dona ingonda Bible dagi wahi ngakta na ingonda haikiba hana isor khangdringai da pastor dona libi kiba wari duga adagi moina haira iba wari duga yam thina di chanadre habadi moina kari hai Almighty gi mina kari hai ingonda Prabhu Jisu Christ gi ming pallaga prayer tawganu hallelujah haiganu aduna hojikdi Prabhu Jisu Christ ki kan loi khare mana sibada loi khare haibu magi saruk loi khare aduga mana moina makari hai hojik nupi amala e saina da nupi amalai asima Prabhu Jisu Christ ni madi aduna magi wahida ma noi
tawgadubani ado fellowship tawba matamda oja Bible dagi wahi amta pahande moina ekoi Bible dagi wahi pa base pa kano haini ba adugido ing tabada idi akiba fawe ko ado already Bible na takthoko lei khrabani taibang panbagi arowe matamda ai jisuni haina ko ai Krista duni kaina Jisu Krista saba mayam ama lakani haibase Bible da already prophecy tawro lei khrabani ado Manipur da su yaure haibadi ai khangdene adugumadu yamna keno oibiu ko isan adugumadu yengbiu adugumadu Satan sinane kayagi jatik mana singi haiba matamda ko phattaba matamda mana Christian oina Christian isorgi macha se kamaina norokta puthagadage mana huji asiga magi planning ni kangwa asiga magi planning ni adu bai khoina kawroi dobudi ibungo Nazareth ki Jisu Krista aduga Holy Bible ase khoina thadok pe yade adagi ko herek makadum ta haibiro tage adagi moina haire nupi do oina tawgadobani aduga moina Bible se moina fellowship tawbada moina tharapa se Bible gi wahi amakhak napakana moina ayama loina shamto akana thiri eba irapa matam sida aidi aduda chupa pa de pas paning ma supok teba adagi ngonda aise madu yang aingonda pangalama ihal halakpa dumain tawwe taw Dishu ka palaga hana ay na Prabhu Dishu Krista gi mingda ni jarama puna ba moina thinga banin kaya to hamle isa kang dreba mani agi ay se nongma akhoi ke ka ma khakning ning sing ma se pastor orambani my phone mas ai thi re adu isona chandana ise jaw hai re ise jaw bodu gi manak ta so hajegi number se lairame adu laura kan se aina ini ise jaw basida aina magi number do laura kan kamu bas aina phone taw bane ba kamu ba ai je smaina lamuk na re ai se kari no ingona taw biri sibu aina hai bas kari no en ha bas ai se wari sananinga laitadana akhang hai wari am sananinga ai se Christian je oibabudi koider mas yam harau re Christian oi hai badade ahamada adu Almighty da yaw hai bad mase khatang nei ngon da khatang khon kalak tawrang nang kari gi adu da ngangino yawrino nang manga gera nang amamada ge tholaga angamada mu laga nang amamada ma hanjin ge na khalbarain kamu ngon da haireba adagi aise khanjana ba hawgare ka kan hairi sinak ngarino and the Almighty na hairi sinak karino hai bas ai khanjaba ben wakhan se laita ban su kan khangdreba ai upai leiraktre ai kanada hagen adu ai phare ai Prabhu Dishu Krista na ai punsi kalapani mana tan ai lambi takninga ka aso lai amen ora haijaba hawre bai sir ngasi ai na nang ina famda la ai hingba su phangal ai ning tam halle kai lai tawi ai bu khongyagi impulmak ni nangni khongyagi impulmak ni matik chatrbi na chan pi ai singa si de nang jong thak to li phalle adu li phalle ba matung si da ingonda ingonda tamamna ba mayama mapu e asemba chumba lambi ipa isor nang na takpiyo ipa na hakata na chumba lambi aso like te nga na haibajida adugi matang khara la kana numit marini mangane la kan ai mangda mana ingonda takpi ba se kari takpi da ai se hasiki Almighty yauri ba 6:30 pa hoiga saksa haijana manen tawram himangdu da ai sen tingthak ta karino chingdu da ai karino ma lama matam dai singkha da tayan tawe daina 6:30 pa ai bo amta kan biyo en have to moi tung ontok ta na kana matabi gite adubu nakalom da ahla ma phingau se pa amana ingon hai chan pi nang kan gadu banatte moina ai na nang kan gadu bane nangi lambi da ingon da lai la o en hai basida aduga mana kaino hairame Bible gi verse hairame John gi 14 gi da yaw boda nang pau adu da nangi achumba lambi da ien haiba ma adu hairam bodu ai nunga lagai pa bane adu ai pangal yam phang isor yam thagalle isor natana ai gi punsi hoji ne adugine isan gi wathalaga testimony isan na isona haibiramba Bible gi verse to John gi 14 do isan da hoji Bible yawi bra ya wait para kai Bible wait pamine patok Otang atang ay bitar. Hoi. Apa ni na ko? Tara marigi. Taruk tamana sumaya hay ni chunak kumlai lambi adusu achumba adusu aini aigi ipana natana di kanana su ipage maphamda thungde amen hallelujah glory aduga dum Jisu Krista na yingbiu ise da hairamido adugi kenogi John gi kya haiba 14 gi
14ꯒꯤ 6ꯇ 6ꯇꯣ ꯑꯗꯨ ꯌꯦꯡꯉꯣ ꯍꯥꯏꯗꯣ ꯀꯅꯥꯝ ꯌꯦꯡꯉꯨꯅꯣ ꯍꯥꯏꯕꯅꯤ ꯏꯆꯦꯀꯣ ꯁꯣꯔꯤ ꯏꯆꯟ ꯀꯅꯥꯝ ꯌꯦꯡꯉꯨꯅꯣ ꯍꯥꯏꯕꯅꯤ ꯀꯅꯥ ꯑꯗꯨꯒꯨꯝꯕ ꯑꯗꯨꯒꯤ ꯒ꯭ꯔꯨꯞ ꯃꯌꯥꯝ ꯂꯥꯛꯀꯅꯤ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯣꯏꯕ ꯃꯇꯝꯗ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤ ꯁꯦꯝꯖꯔꯤꯕ ꯌꯨꯇ꯭ꯌꯨꯕꯇ ꯑꯩꯅ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯔꯤꯁꯦ ꯑꯁꯤꯒ ꯑꯩꯗꯤ ꯇꯠꯇꯅ ꯍꯥꯏꯌꯦꯕꯀꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯙꯔꯃ ꯅꯠꯇꯦ ꯃꯍꯥꯛ ꯙꯔꯃ ꯁꯟꯗꯣꯛꯄ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯏꯆꯟꯕꯨ ꯀꯟꯕ ꯑꯩ ꯗꯌꯥꯅꯟꯕꯨ ꯀꯟꯕ ꯂꯥꯛꯄꯅꯤ ꯃꯤꯑꯣꯏꯕꯁꯤꯡꯕꯨ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤꯗꯃꯛꯇ ꯏ ꯇꯥꯈꯤꯕ ꯏꯄꯥꯁꯦ ꯑꯩꯈꯣꯏꯅ ꯊꯥꯔꯠ ꯄꯥꯔꯁꯟ ꯑꯃꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯄꯥꯁꯇꯔꯗ ꯄ꯭ꯔꯦꯌꯔ ꯇꯧꯍꯜꯂꯒ ꯑꯩꯒꯤꯗꯃꯛꯇ ꯄ꯭ꯔꯦꯌꯔ ꯇꯧꯍꯟꯒꯗꯕ ꯅꯠꯇꯦ ꯃꯔꯝꯗꯤ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔ ꯈꯪꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯙꯔꯃꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯤꯗ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯄꯤꯔꯒ ꯑꯩꯒꯤꯗꯃꯛꯇ ꯏꯁꯣꯔ ꯍꯥꯏꯖꯍꯜꯂꯨ ꯍꯥꯏꯅ ꯍꯥꯏꯖꯍꯜꯂꯤ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯗ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯅꯈꯣꯏ ꯏꯁꯣꯔꯒꯤ ꯃꯆꯥ ꯑꯣꯏꯔꯦ ꯍꯥꯏꯌꯦ ꯃꯄꯥ ꯃꯆꯥꯒꯤ ꯃꯔꯤ ꯂꯩꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯑꯩꯒꯤ ꯏꯄꯥꯗ ꯏꯆꯟꯒꯤ ꯏꯄꯥꯗ ꯋꯥ ꯍꯥꯏꯕ ꯃꯇꯝꯗ ꯏꯆꯟꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗꯒꯤ ꯄꯥꯔꯃꯤꯁꯟ ꯂꯧꯒꯗ꯭ꯔꯅꯦ ꯑꯩꯒꯤ ꯏꯄꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔꯇꯪ ꯅꯤꯒꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯏꯄꯥꯒꯤ ꯀꯩ ꯍꯥꯏꯒꯦ ꯔꯤꯂꯦꯁꯟ ꯑꯃꯗ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯃꯤ ꯑꯃꯗ ꯄꯩꯁꯥ ꯄꯤꯔꯒ ꯏꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯥꯔꯒꯗꯤ ꯃꯗꯣ ꯃꯄꯥ ꯅꯠꯇꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯗꯥꯏꯔꯦꯛ ꯏꯆꯜꯒ ꯏꯄꯥꯒ ꯏꯆꯜꯅ ꯏꯁꯣꯔꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯂꯦꯟꯗ ꯏꯄꯥꯅ ꯆꯥꯅ ꯄ꯭ꯔꯦꯌꯔ ꯇꯧꯖꯔꯤꯕꯅꯤ ꯍꯥꯏꯕꯗꯣ ꯏꯁꯣꯔꯅ ꯇꯥꯕꯤꯔꯤꯕꯅꯤ ꯏꯆꯜꯒꯤ ꯇꯦꯁꯇꯤꯃꯣꯅꯤꯁꯦ ꯌꯥꯝ ꯄꯥꯋꯔꯐꯨꯜꯅꯤ ꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯇꯝꯗ ꯇꯣꯉꯥꯟꯕ ꯑꯔꯣꯏꯕ ꯃꯇꯝꯁꯤꯗ ꯑꯗꯨꯒꯤ ꯒ꯭ꯔꯨꯞ ꯑꯗꯨꯒꯤ ꯗꯤꯅꯣꯃꯤꯅꯦꯁꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯂꯩꯔꯤꯅꯦꯕꯀꯣ ꯑꯁꯤꯗ ꯃꯔꯨꯑꯣꯏꯕ ꯋꯥꯍꯩꯗꯣ ꯃꯈꯣꯏꯅ ꯁꯦꯔꯥꯟꯅꯍꯜꯂꯒ ꯃꯈꯣꯏꯅ ꯍꯥꯏꯕꯗꯤ ꯐꯠꯇꯕꯗꯨꯅ ꯁꯤꯖꯤꯟꯅꯔꯒ ꯃꯈꯣꯏꯅ ꯅꯣꯔꯣꯛꯀꯤ ꯂꯝꯕꯤꯗ ꯍꯦꯜꯒꯤ ꯂꯝꯕꯤꯗ ꯄꯨꯊꯅꯕꯒꯤ ꯍꯣꯠꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯏꯆꯟꯗ ꯍꯥꯏꯕꯤꯔꯝꯕꯒꯨꯝꯅ ꯂꯝꯕꯤ ꯑꯗꯨꯁꯨ ꯑꯆꯨꯝꯕ ꯑꯗꯨꯁꯨ ꯍꯤꯡꯕ ꯑꯗꯨꯁꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯤ ꯑꯦꯃꯦꯟ ꯍꯜꯂꯦꯂꯨꯌꯥ ꯑꯗꯨꯒꯤ ꯍꯥꯏꯕꯤꯔꯣ ꯏꯆꯟ ꯇꯦꯁꯇꯤꯃꯣꯅꯤꯁꯤ ꯑꯗꯒꯤ ꯌꯥꯝꯅ ꯑꯩꯁꯦ ꯄꯥꯡꯒꯜ ꯐꯪꯉꯤ ꯑꯗꯒꯤ ꯑꯩꯁꯤꯅ ꯑꯃꯨꯛ ꯑꯩꯅ ꯄꯥꯔꯕ ꯃꯇꯨꯡꯗ ꯑꯩꯁꯤꯅ ꯑꯃꯨꯛ ꯄ꯭ꯔꯦꯌꯔ ꯇꯧꯋꯦ ꯏꯄꯥ ꯏꯁꯣꯔ ꯑꯗꯨꯗꯤ ꯃꯣꯏꯅ ꯗꯤꯁꯨꯒꯤ ꯃꯤꯡ ꯄꯟꯕꯁꯨ ꯌꯥꯗꯦ ꯍꯜꯂꯦꯂꯨꯌꯥ ꯄꯟꯕꯁꯨ ꯌꯥꯗꯦ ꯑꯗꯣ ꯑꯗꯨꯁꯨ ꯏꯄꯥꯅ ꯈꯨꯠꯇꯗꯤ ꯇꯥꯛꯄꯤꯌꯨ ꯍꯥꯏꯅ ꯑꯩ ꯕꯥꯏꯕꯜ ꯐꯥꯛꯇꯣꯛꯑ ꯊꯝꯕꯅꯦ ꯑꯗꯨꯗꯁꯨ ꯃꯥꯅ ꯍꯥꯏꯔꯦ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯍꯦꯛ ꯎꯍꯟꯕꯁꯦ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯀꯤ ꯖꯣꯟꯒꯤ ꯀꯩꯅꯣꯒꯤ 1ꯒꯤ ꯅꯠꯇꯦ 13ꯒꯤ ꯍꯧꯖꯤꯛꯀꯤ ꯃꯗꯨꯗ ꯑꯗꯨꯝ ꯀꯣꯖ 14ꯒꯤꯅꯦ 13ꯒꯤꯗꯅꯦ ꯃꯥꯅ ꯑꯃꯨꯛ ꯀꯔꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯣ ꯍꯥꯏꯒꯦ ꯑꯩꯒꯤ ꯃꯤꯡꯗ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯅꯤꯖꯔꯕꯗꯤ ꯑꯩꯅ ꯃꯗꯨ ꯇꯧꯒꯅꯤ ꯑꯗꯨꯒ ꯃꯥꯅ ꯑꯃꯒ ꯍꯥꯏꯔꯝꯃꯦ ꯑꯩꯉꯣꯟꯗ ꯐꯣꯡꯗꯣꯛꯄꯤꯕꯒꯤꯅꯦ ꯐꯣꯡꯗꯣꯛꯄꯤꯕꯒꯤ 1ꯒꯤ 8ꯁꯤꯒ ꯃꯥ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯌꯦ ꯑꯁꯤꯁꯤꯒ ꯐꯖꯅ ꯑꯩꯉꯣꯟꯗ Hallelujah. Hallelujah. Praise the Lord. Praise the Lord. Praise the Lord. Tagalsripa. ꯑꯩꯗꯤ ꯑꯜꯐꯥ ꯑꯃꯁꯨꯡ ꯑꯣꯃꯦꯒꯥꯅꯤ ꯂꯩꯔꯤꯕ ꯂꯥꯛꯂꯤꯕ ꯑꯃꯁꯨꯡ ꯂꯦꯡꯂꯛꯀꯗꯧꯔꯤꯕ ꯏꯉꯝ ꯉꯝꯕ ꯄ꯭ꯔꯚꯨ ꯏꯁꯣꯔ ꯑꯗꯨꯅꯤꯅ ꯍꯥꯏ ꯑꯁꯤꯁꯤꯒ ꯑꯁꯤꯒꯤꯁꯤꯁꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯏꯆꯟꯗ ꯍꯥꯏꯕꯤꯔꯝꯃꯤꯅꯦꯕꯀꯣ ꯑꯁ ꯑꯊꯣꯏꯕ ꯇꯦꯁꯇꯤꯃꯣꯅꯤꯅꯤ ꯏꯆꯟꯕꯣ ꯊꯋꯥꯏꯁꯦ ꯄꯥꯡꯒꯜ ꯀꯜꯂꯦ ꯑꯁꯤꯒꯤꯁꯦ ꯌꯦꯡꯕꯤꯌꯨ ꯑꯩꯗꯤ ꯑꯜꯐꯥ ꯑꯃꯁꯨꯡ ꯑꯣꯃꯦꯒꯥ ꯀꯣ ꯑꯣꯏꯔꯝꯕ ꯑꯃꯁꯨꯡ ꯂꯥꯛꯀꯗꯕ ꯏꯉꯝ ꯉꯝꯕ ꯃꯄꯨ ꯑꯗꯨꯅꯤ ꯍꯥꯏ ꯅꯠꯇ꯭ꯔꯥ ꯑꯥꯃꯦꯟ ꯍꯥꯂꯦꯂꯨꯌꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯥꯅ ꯏꯆꯟꯗ ꯇꯥꯛꯊꯣꯛꯄꯤꯔꯤꯕ ꯕꯥꯏꯕꯜꯒꯤ ꯚꯔꯁꯁꯤꯡꯁꯦ ꯃꯇꯤꯛ ꯂꯩꯕ ꯉꯥꯛꯇꯅꯦꯕ ꯃꯇꯤꯛ ꯂꯩꯕ ꯕꯥꯏꯕꯜꯒꯤ ꯋꯥꯍꯩ ꯉꯥꯛꯇꯅꯤ ꯌꯥꯝ ꯊꯥꯒꯠꯆꯩ ꯏꯁꯣꯔꯕꯨ ꯑꯗꯣ ꯑꯣꯖꯥ ꯑꯩꯁꯦ ꯑꯗꯨꯗꯩ ꯃꯣꯏꯁꯦ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯏꯁꯣꯔꯅꯁꯨ ꯑꯩꯈꯣꯏꯗ ꯍꯥꯏꯔꯦ ꯃꯥꯒꯤ ꯏꯃꯨꯡꯗ ꯂꯩꯔꯕꯗꯤ ꯅꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤꯅꯧ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯗꯨꯝ ꯍꯥꯏꯔꯕꯅꯤꯅ ꯁꯤꯁꯇꯔ ꯗꯤꯄꯥ ꯍꯣꯏꯗꯁꯨ ꯑꯩ ꯋꯥ ꯑꯀꯟꯕ ꯀꯩꯁꯨ ꯍꯥꯏꯈꯤꯗꯦ ꯑꯗꯨ ꯃꯣꯏꯒꯤꯗꯃꯛꯇ ꯑꯩ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯃꯣꯏꯗ ꯍꯥꯏꯗꯕ ꯐꯤꯂꯣꯁꯣꯐꯤꯁꯦ ꯇꯣꯛꯀꯦ ꯍꯥꯏꯕꯁꯦ ꯑꯩ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯣꯏ ꯐꯤꯂꯣꯁꯣꯐꯤꯁꯦ ꯌꯦꯡꯉꯤꯒꯦ ꯑꯗꯨꯕꯨ ꯃꯣꯏꯅ ꯍꯩꯔꯛꯏꯁꯤ ꯌꯥꯝꯅ ꯊꯤꯅ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯗꯤꯁꯨ ꯂꯥꯛꯏꯁꯦ ꯅꯨꯄꯤ ꯑꯣꯏꯅ ꯂꯥꯛꯏ ꯑꯗꯨꯒ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯁꯦ ꯅꯨꯄꯤ ꯑꯣꯏꯅ ꯂꯥꯛꯏ ꯑꯗꯨꯒ ꯃꯣꯏꯁꯦ ꯄꯥꯡꯗ ꯇꯤꯡꯉꯒ ꯍꯥꯠꯀꯅꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗ ꯑꯩꯒꯤ ꯑꯗꯨ ꯍꯦꯛ ꯅꯨꯃꯤꯠꯇꯨꯗ ꯑꯩ ꯃꯣꯏ ꯐꯤꯂꯣꯁꯣꯐꯤ ꯏꯆꯟ ꯑꯗꯨꯒꯤꯗꯨꯒꯅꯦ ꯅꯪ ꯏꯆꯟ ꯍꯧꯖꯤꯛ ꯑꯗꯨꯒꯤꯗꯨꯒ ꯂꯩꯔꯤꯕꯣ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒ ꯂꯩꯔꯨꯅꯨ ꯏꯆꯟꯗꯨꯗꯤ ꯄꯨꯔꯥ ꯁꯩꯇꯥꯟꯒꯤꯀꯣ ꯁꯩꯇꯥꯟꯒꯤ ꯄꯨꯔꯥ ꯀꯩꯅꯣꯅꯤ ꯑꯗꯣ ꯁꯩꯇꯥꯟꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯁꯨ ꯏꯁꯣꯔꯅ ꯐꯣꯡꯗꯣꯛꯄꯤꯕ ꯂꯩꯗꯅꯀꯣ ꯏꯁꯣꯔꯅ ꯍꯥꯏꯔꯝꯕ ꯌꯥꯗꯕ ꯉꯥꯛꯇꯅꯤ ꯑꯔꯣꯏꯕ ꯃꯇꯝꯒꯤ ꯁꯤꯟ ꯉꯥꯛꯇꯅꯤ ꯑꯔꯣꯏꯕ ꯃꯇꯝꯗ ꯑꯣꯏꯔꯛꯀꯗꯕ ꯑꯗꯨ ꯉꯥꯛꯇꯅꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯃꯤꯡ ꯌꯥꯗꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯃꯨꯛꯀ ꯑꯃꯨꯛ ꯅꯨꯄꯤꯅ ꯑꯣꯜꯂꯒ ꯂꯥꯛꯑꯦ ꯑꯃꯨꯛꯀ ꯑꯃꯨꯛ ꯀ꯭ꯔꯣꯁꯇ ꯁꯤꯅꯤ ꯀꯥ ꯍꯥꯏꯕꯗꯣ
Jisu Krista mahakna handak lakadabasidi sinaba lakpanate madi wayenaba lakdorimini sargadu lising ka makutta mai gi thang pairaga mana shaitan do hatoknaba norokka thadanaba lakdoribani adu thajirabasing khoibu kanbinabagini adugumba aranba teaching lana takpiba Jisu Krista na loibikhiba yaudana thaujal haibadi afaba wapau natana atoppa phattaba akiba wapau haibudo ado ishordagi natte phattabadagini ado ichanna ado khangaga masung ishorna su ichelda phongdok pirakpagi maramna ichelna adugagi thoglakpado su yam phai aduga ichelda si hangjage adugagine hairiba mafam dugagi ichelna thoglakpa matam siga ishorna di ichelda dugai thoklo haibibagumba yaubra yawe adu amta hairom dugi matangdo amta haibiro du matang se adugi se kano tawe aingonda nidi matang hedi bagagi wahidi na taraga aingonda mang oina ko mang oina uhale habegi maramdi aise adugi namitusu akogi haitangi lin pakhanggi lin managa yaubing ka leidai oja ai puratum dadri adudo aingonda jiri changchila kanda akogi Prabhugi khong na su uhalle ingon mane na su ingon haiba ko adudana mang sabe law ne leba ko ada ingon da igi khusi da mana di ba sa ingon da puande aduga ingon da khut khangjing jinga kan sida amuk tokreba ada in kari no si tu ni paisor hogala kana prayer tor paisor ingon da takpi di ba ngasi pa nang na takpi di se kari no haiba da ingon da khangan biyo haiba matamda mana ingon da puing da wa am hai nang na chatli ba lambi da amam nangona haikraba singse ateng bawa haini Bible haiba Bible se nang matak kun namak thado kon Bible da wa awre bawa hi singse ati bangaptani an aina ma ai moy nung da haibi adu haiba da ai moy almighty gi ai tokre to aba matung sida moy da ai moy na de phone adum tawre aina di yaudre aduga kapthat se su phone nong na pairak pain kapthat se kaya haite ba da numise ma ai han hana khogi inang nupa gi mana saskaba da aina haibanda na ma just ai man ai se pubi ICI just hoina se yam harang tawi ai almighty dagi tokle e haibado waja hoina se yam harang nai se opi e aduge hel halakpa matam hazik almighty gi mission aingon phone torok paneba torok matam se da man moina sma hayan jimi nang chatle yenga si na haibado ang ai chatle medam haibado da man haine noina jastal idana amamada tage na chatpani aina smai haye medam hoge flow tawa matamda ingon isor gi oiba pangal matta phangde hoje aina chatliba lambi se aigi pangal thongna yamna phangi ai di pangal phangma mafam jaga da chatkani ai iruraga isone hingal an bire aduga amung ana changshal laga ai amamada amung taning den aina moida haye bako ad moina ingon kari action tawre da nang tha aung ni manung da sir dong ne adugi wahai haiba ngamido macindagi ishorgi thogol tawba amana dumaina ishor thajuba amada nang thahumgi manung siradawni haiba ngambado mado shaitan-dagi ni haibado ai hujik phajana ai Jisu Krista gi thawai na gonda haile khangba ai moi kanano khangde moi ishorna moi bu kanbibo isanu moi gi thajuba phattabagi thawrang-dagi moi bu kanbibo isanu adugumlaba wangang ishorna Jisu Krista na ikhogi damakte taraga ipa mekhoibu kokpiu haina adu jamna naringai marakta hairamba Jisu Krista gi machana masuna adugumba wangang sunga ngangwebko aduga kaisum kibi balangtak no bebe kaim laibiganu ko isan aina Jisu Krista gi mingdo phongdoi ko ekhoi hojik makoina si seno hairaga khoi sigadaba natre makoina hingsanu su hairaga khoi hingadaba nate ekhoi kana na ekhoi bu hingangani se ichanne Jisu Krista na isanupi Jisu Krista na ichanupi nang naigi thogol tawrise yare lao ngasidi ai nang pubirage hayo mat numito adugani ichel gi thawai ga hakchanga kaina doise Jisu Krista na yadaba taragadi ichel gi matu namama lauthokpagi kanamgi pangal yawde mase Bible na hayabko hallelujah praise the Lord alai wari makhadum ta sakage haibu ma tawdana aise adon phone wari da sana moina song ma haire adu aina di ma haire adu sister noina wakhal am daw lana khanga no su ipagi nung manung ngakani noigi damak ai noina chatliba ama madugi damak ai isorda haijabi gine moina adu aina hariba wahido moina tabi da moina kari hale nangna amuta ke haibasu yara royan haire ko moina aina haire do na moigi damak ta isorda haijabi ge haibane adu moina wakhandana amu moirom na tanga kana
ꯑꯗꯨꯃꯥꯏꯅ ꯋꯥꯔꯤꯗꯣ ꯐꯥꯛ ꯑꯗꯨꯝ ꯆꯠꯅꯔꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯌꯦ ꯐꯔꯦ ꯅꯣꯏꯅ ꯑꯗꯨ ꯌꯧꯅ ꯈꯟꯕ ꯑꯣꯏꯔꯒꯗꯤ ꯑꯗꯣ ꯅꯣꯏꯅ ꯐꯅ ꯑꯩꯕꯨ ꯅꯣꯏꯅ ꯊꯥ 3 ꯁꯤꯒꯅꯤ ꯍꯥꯏꯔꯁꯨ ꯑꯩꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯍꯤꯡꯕꯒꯤ ꯑꯩ ꯉꯁꯤꯕ ꯍꯤꯡꯉꯤꯅꯤ ꯃꯥ ꯍꯤꯡꯕꯒꯤ ꯑꯩ ꯍꯤꯡꯉꯤꯅꯤ ꯑꯗꯨꯒ ꯅꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯃꯥꯒꯤ ꯈꯨꯠꯇꯒꯤ ꯃꯨꯟꯕꯤꯗꯨꯕ ꯅꯠꯇꯦꯅ ꯑꯩ ꯐꯠ ꯂꯥꯎꯅ ꯐꯣꯟꯁꯦ ꯊꯝꯃꯦꯕ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯒꯤ ꯑꯩ ꯐꯤꯂꯣꯁꯤꯞ ꯇꯧꯕ ꯇꯣꯛꯈ꯭ꯔꯦꯕ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯦ ꯑꯃꯨꯛ ꯂꯩꯔꯦ ꯑꯩꯁꯦ ꯀꯀꯥ ꯃꯨꯕꯁꯤꯅ ꯃꯥꯅ ꯀꯥꯃꯨꯕꯁꯤꯅ ꯐꯔꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕ ꯌꯥꯔꯔꯣꯏ ꯏꯁꯣꯔꯅꯃꯛ ꯅꯪꯉꯣꯟꯗ ꯈꯪꯍꯜꯂꯕꯅꯤꯅ ꯑꯩꯒꯤ ꯑꯍꯩꯕ ꯅꯪꯉꯣꯟꯗ ꯇꯥꯛꯄꯤꯔꯅ ꯀꯀꯥꯁꯤꯅ ꯑꯩꯁꯦ ꯕꯥꯏꯕꯜ ꯃꯌꯦꯛꯀꯥꯁꯦ ꯇꯥꯛꯄꯤꯗꯅ ꯍꯟꯕꯤꯗꯅ ꯑꯩꯁꯦ ꯑꯗꯨꯝ ꯇꯥꯛꯂꯛꯑꯦ ꯑꯗꯒꯤ ꯑꯩꯁꯦ ꯍꯥꯏꯗꯤ ꯑꯩꯅꯁꯨ ꯈꯔ ꯈꯪꯕꯁꯤꯡꯗꯣ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛꯄ ꯍꯧꯔꯦ ꯏꯁꯣꯔꯅ ꯑꯩꯒꯤꯗꯃꯛꯇ ꯇꯧꯕꯤꯕ ꯈꯣꯠꯄꯤꯕ ꯑꯩ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯦ ꯏꯁꯣꯔꯅ ꯆꯥꯟꯗꯅ ꯑꯩꯅ ꯆꯪꯉꯨ ꯏꯃꯨꯡꯗ ꯑꯩꯉꯣꯟꯗ ꯑꯊꯤꯕ ꯋꯥꯍꯩ ꯑꯝꯇ ꯍꯥꯏꯍꯟꯕꯤꯗꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯏꯁꯣꯔ ꯍꯥꯏꯕ ꯂꯣꯏꯔꯀꯥꯟꯗ ꯃꯣꯏꯅ ꯃꯁꯥ ꯅꯨꯡꯉꯥꯏꯇꯅ ꯄ꯭ꯔꯦꯌꯔ ꯇꯧꯔꯝꯃꯣ ꯍꯥꯏꯕꯁꯦ ꯑꯩ ꯄ꯭ꯔꯦꯌꯔ ꯑꯗꯨꯝ ꯇꯧꯔꯝꯃꯦ ꯑꯗꯨꯒ ꯂꯣꯏꯔꯀꯥꯟꯗ ꯃꯣꯏꯅ ꯍꯥꯏꯔꯛꯑꯦ ꯑꯩ ꯏꯁꯥ ꯀꯔꯤꯝ ꯇꯧꯗ꯭ꯔꯦꯒ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯋꯦ ꯑꯩ ꯏꯁꯣꯔꯕꯨ ꯌꯥꯝ ꯊꯥꯒꯠꯂꯦ ꯑꯩꯅ ꯉꯝꯕ ꯅꯠꯇꯦ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯕꯒꯤꯅꯤ ꯑꯗꯣ ꯑꯩꯁꯦ ꯉꯔꯥꯡ ꯅꯍꯥꯟꯁꯦ ꯑꯩꯁꯦ ꯕꯞꯇꯥꯏꯁ ꯇꯧꯕꯁꯦ ꯀꯨꯏꯗ꯭ꯔꯤ ꯑꯩ ꯍꯟꯗꯛꯀꯤ ꯇꯥꯡ ꯀꯩꯅꯣꯁꯤꯗ ꯑꯩ ꯕꯞꯇꯥꯏꯁ ꯂꯧꯕꯅꯦ ꯑꯩ ꯍꯥꯟꯅ ꯀꯀꯥ ꯃꯨꯕꯅꯗꯤ ꯕꯞꯇꯥꯏꯁꯀ ꯂꯧꯔꯣ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯑꯩ ꯄꯨꯔꯥꯅ ꯑꯩ ꯆꯥꯈꯤꯅꯤ ꯀꯀꯥ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯔꯀꯥꯟꯗ ꯇꯧꯕꯅꯦ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗ ꯑꯩ ꯊꯃꯣꯏꯅꯨꯡꯗ ꯅꯣꯡꯏꯟꯕꯒꯤ ꯃꯌꯥꯏꯅ ꯑꯩ ꯀꯩꯅꯣ ꯇꯧꯋꯦ ꯀꯩꯅꯣꯒꯤ ꯊꯥꯁꯨ ꯑꯃꯨꯛ ꯏꯔꯝꯗ꯭ꯔꯦ ꯑꯩꯁꯦ ꯍꯟꯗꯛꯀꯤ ꯏꯁꯇꯔ ꯁꯟꯗꯦꯗꯣ ꯑꯗꯨꯗꯅꯦ ꯑꯩ ꯕꯞꯇꯥꯏꯁ ꯂꯧꯋꯦ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯃꯪꯁꯤꯗ ꯀꯔꯤ ꯎꯍꯜꯂꯤ ꯑꯁꯤꯗ ꯑꯩꯒꯤ ꯃꯪꯁꯤꯗꯅ ꯀꯩꯅꯣꯅꯦ ꯑꯩꯁꯦ ꯁ꯭ꯀ꯭ꯋꯥꯁ ꯑꯁꯪꯕꯗꯣ ꯑꯣꯖꯥ ꯑꯗꯨꯗꯣ ꯑꯪꯒꯨꯔ ꯑꯗꯨꯃꯥꯏꯅ ꯃꯍꯩ ꯌꯣꯝꯃꯀꯥꯟꯗ ꯄꯥꯜꯂꯀꯥꯟꯗ ꯑꯩ ꯃꯪꯁꯤꯗ ꯎꯍꯟꯕꯁꯦ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯈꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤ ꯖꯤꯃꯤ ꯅꯪꯒꯤ ꯃꯍꯩꯁꯦ ꯄꯥꯜꯂꯦ ꯑꯗꯨꯅ ꯅꯪ ꯃꯍꯩ ꯄꯥꯟꯃꯟꯗꯅ ꯂꯨꯛꯊꯔꯛꯑꯦ ꯑꯗꯨꯅ ꯅꯪ ꯍꯦꯛꯇꯠꯂꯣ ꯍꯥꯏꯅ ꯍꯥꯏꯕꯁꯤꯗ ꯑꯩꯅ ꯍꯥꯏꯌꯦ ꯑꯩ ꯃꯍꯩ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯃꯌꯥꯝꯗꯨꯒꯤ ꯃꯅꯨꯡꯗ 5 ꯄꯥꯟꯕꯒ ꯎꯍꯜꯂꯦꯕ ꯑꯩꯉꯣꯟꯗ 5 ꯄꯥꯟꯕꯗꯨꯗ ꯀꯩ ꯎꯍꯜꯂꯦꯗ ꯑꯆꯧꯕ 2 ꯑꯃ 3 ꯄꯤꯛꯑꯦ ꯑꯩꯅ ꯁꯤ 3ꯁꯦ ꯄꯤꯛꯏ ꯀꯀꯥꯁꯤ ꯂꯧꯊꯣꯛꯄ ꯌꯥꯒꯗ꯭ꯔꯥ ꯑꯩ ꯆꯥꯎꯍꯟꯈꯤꯅꯦꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯅ ꯈꯇꯪ ꯈꯨꯠꯁꯤꯅ ꯅꯥꯟꯕ ꯃꯇꯝꯗ ꯃꯁꯥꯗꯨꯃ ꯇꯦꯛꯑ ꯇꯥꯔꯛꯑꯦꯕ ꯇꯥꯔꯛꯑꯀꯥꯟꯁꯤꯗ ꯑꯩꯅ ꯃꯁꯤ ꯂꯩꯕꯥꯛꯇ ꯇꯥꯈꯤ ꯇꯥꯔꯦꯅ ꯑꯩꯅ ꯂꯦꯡꯕꯥꯅ ꯊꯥꯡꯒꯠꯄꯅꯦꯕ ꯊꯥꯡꯒꯠꯂꯀꯥꯟꯗ ꯑꯩ ꯌꯨꯝꯗ ꯄꯨꯔꯛꯑꯦ ꯑꯗꯨ ꯂꯩꯕꯥꯛ ꯇꯥꯍꯟꯗꯅ ꯑꯩꯁꯦ ꯀꯩꯅꯣ ꯇꯦꯕꯜ ꯅꯪꯒꯤ ꯃꯊꯛꯇ ꯊꯝꯃꯦ ꯈꯣꯠꯅ ꯍꯥꯏ ꯅꯪꯒꯤ ꯁ꯭ꯀ꯭ꯋꯥꯁ ꯄꯥꯜꯍꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯅꯤꯅꯦ ꯌꯥꯝ ꯄꯥꯜꯍꯧꯋꯦ ꯆꯔꯣꯡ ꯄꯥꯟ ꯐꯖꯅ ꯁꯪꯉꯦ ꯀꯥꯏꯅ ꯍꯥꯏꯌꯦꯕ ꯑꯗꯨ ꯅꯤꯅꯦꯁꯤꯅ ꯍꯥꯏꯌꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯑꯃꯨꯛ ꯍꯦꯛꯎꯁꯦꯅ ꯍꯥꯏ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯕꯁꯤꯗ ꯑꯩꯁꯦ ꯃꯅꯤꯡꯗ ꯈꯨꯠꯁꯥꯁꯦ ꯆꯝꯊꯣꯛꯄꯅꯤ ꯑꯃꯨꯛꯁꯨ ꯆꯠꯂꯝꯃꯦ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯩ ꯌꯣꯛꯄ ꯏꯃꯥꯁꯤꯅ ꯍꯤꯡꯒꯣꯜ ꯁꯨꯔꯝꯕꯁꯤꯗ ꯃꯥꯏ ꯃꯈꯣꯡꯁꯤꯗ ꯀꯔꯤ ꯑꯃꯨꯛ ꯎꯍꯜꯂꯦꯗ ꯑꯩꯉꯣꯟꯗ ꯐꯧꯒꯨꯝꯕ ꯃꯔꯨ ꯑꯩꯈꯣꯏꯒꯤ ꯃꯨꯜꯂꯕꯒꯤ ꯑꯣꯖꯥ ꯑꯃꯒ ꯂꯩꯗꯥꯏꯅꯦ ꯑꯗꯨꯒꯨꯝꯕꯁꯦ ꯄꯥꯜꯂꯀꯥꯟ ꯎꯍꯜꯂꯦꯕ ꯑꯩꯅ ꯈꯨꯠꯁꯤꯅ ꯇꯛ ꯇꯧ ꯊꯦꯡꯕꯗꯁꯨ ꯀꯤꯟꯗꯨꯗ ꯑꯩꯅ ꯈꯨꯠꯁꯤꯅ ꯌꯥꯔꯀꯥꯟꯁꯤꯗ ꯃꯔꯣꯏ ꯇꯤꯜꯍꯧꯒꯤ ꯃꯈꯣꯡꯗꯨꯗ ꯂꯩꯕꯥꯛꯇꯨꯁꯨ ꯇꯧꯊꯣꯛꯇꯦ ꯑꯗꯨꯏ ꯃꯊꯛꯁꯤꯗ ꯑꯩ ꯃꯔꯨꯗꯣ ꯍꯨꯟꯖꯤꯜꯂꯦꯕ ꯄꯥꯝꯃꯨꯏꯌꯦꯅ ꯑꯗꯣ ꯑꯩ ꯈꯤꯇꯪ ꯆꯠꯊꯣꯔꯛꯑꯒ ꯁꯤ ꯃꯔꯨꯁꯤ ꯎꯆꯦꯛ ꯋꯥꯌꯥꯅ ꯆꯥꯈꯤ ꯇꯥꯔꯦꯅ ꯂꯩꯕꯥꯛꯅ ꯑꯃꯨꯛ ꯈꯨꯝꯖꯤꯜꯂ ꯊꯝꯃꯀꯥꯟꯁꯤꯗ ꯑꯃꯨꯛ ꯂꯣꯏꯔꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯅꯤꯅꯦꯁꯤꯅ ꯖꯤꯃꯤ ꯅꯪ ꯉꯁꯥꯏꯒꯤꯗꯣ ꯍꯦꯛꯎꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯅ ꯊꯣꯛꯂꯛꯄꯩ ꯃꯇꯝꯁꯤꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯌꯦ ꯖꯤꯃꯤ ꯅꯪ ꯄꯩꯁా ꯅꯨꯡꯁꯥ ꯌꯧꯔꯛꯄ꯭ꯔꯥ ꯂꯝ ꯂꯥꯞꯄꯅꯤꯅ ꯍꯌꯦꯡ ꯍꯣꯔꯦꯟ ꯆꯥꯛ ꯂꯥꯝꯃꯛꯄꯁꯨ ꯌꯥꯏꯅ ꯃꯪꯗꯨꯗ ꯏꯕꯥꯅꯤ ꯉꯥꯡꯅꯩꯅꯦ ꯑꯗꯨꯗ ꯑꯩꯅ ꯌꯧꯔꯛꯇꯦꯅꯦꯅ ꯍꯥꯏꯕꯁꯦ ꯑꯗ ꯑꯩꯈꯣꯏꯒꯤ ꯀꯣꯟꯊꯣꯡꯗꯒꯤ ꯑꯍꯜ ꯑꯃꯈꯛꯅ ꯆꯪꯉꯛꯑꯀꯥꯟꯗ ꯏꯆꯥꯅꯨꯄꯤ ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯏꯆꯥꯅ ꯄꯤꯒꯦ ꯂꯨꯄꯥ 50 ꯑꯍꯟꯕ ꯄ꯭ꯔꯦꯛ ꯂꯥꯎꯕꯗ ꯑꯩꯉꯣꯟꯗ ꯃꯥ ꯎꯠꯂꯦꯕ ꯅꯪꯅ ꯍꯣꯔꯦꯟ ꯂꯃꯛꯄ ꯃꯇꯝꯗ ꯅꯪ ꯁꯤꯁꯤꯅ ꯂꯩꯔꯒ ꯆꯥꯎ ꯍꯥꯏꯅ ꯄꯩꯁꯥꯁꯦ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯝꯃꯦꯕ